ISTV News Bank Tabio Punopo Taramno Sri Hojahan Bermuriba Pau Lubisi Lining Lol Amakakta Haksina Thazaba BJP Gumba Political Party Senafam Manipuri Leiru Haina Minister Okendrona Haikre Hojipau Sanoro Pizre Lining Lol Amakakta Haksina Thazaba BJP Gumba Political Party Senafam Manipuri Leiru Haina Education Minister M Okendrona Senapati District Manung Senaleba Mayang Khange Tangal General Ecological Park the Pangtopa Miam Gobami from the Fondokre Tadubi Block Congress Committee Sinduna Pangtokiba Tadubi Kendri Miam Nasaruga Kibami Pamaduda IFCD Minister Ngamtang Haukif Education Minister M Okendro Rural Development and Panchayati Raj Minister Francis Ngazopa Hill Area Committee Chairman Saltolians Amo Vice Chairman Z Ki Khomba Nyumai MPCC ki Vice President T Mangi Babu MLA Yamthong Haukif Amadi MLA K Ranjitna Maruiba Mui Singwaina Sarugaki M Okendro Makha Taraduna Amang Seng Kaibin Amaram Orega, Kaibum Kaibum Tanaru Badagi, Tyson Padangaida, BJP na Sarkar Pilot Labadi Manipur say Kaigani Haiki. Senapati district will be the one of the very Kaikarihavata Yamna Kanava Pangadova district Oigani, Kaduna Senapati Walova Masing Handakta, Minister of Home Affairs na Anova Hukuma Tokuna, Masla give a census Kayava TV Rakpa, then a Manipur Sarkagi, Kaikumajari Bonable Chibisanesu, I could get say Wali, Senapati district Piga of Vanadana, Chow Pangani. Minister Francis Ngazopana, Senapati District Sokotorangi Tabaka Paikanaba, Sarkarasina Yamnakan Honore, District Asida Polytechnic Ama Tamnanaba Tabak Paikat Palure, Human Resource Sakonanaba Tabakasu Paikatkani Haike. Maram Peren Road say I Adumatamda I Ahanukabra 20 times Japani Aduda 185 crores Pange Adu Pangasida Tabak Housity Lore Handase Muka, Government of India da Ekoi Maram Peren Road National Highway, Alternative National Highway, Siamuni Haina Government of India the proposal letter, proposal Sumu accept over. Asigi tang taragi numidang pung 13 kuntrarom tabada mathau loiduna mayum da halakpa Imphal Free Press ke senior reporter S. Zawba Sarmabu Kanglagi awang thangba gate mapada IRB personal singna tamthina Pubi Babu layang bada mateng oinaba Trinamool Congress Manipur ke Vice President su oriba MLA KS Zekisana salgi mateng pangkhre loinana asiguma thogdo asi matungda amu hana thoktanaba DGP da aiba serol piduna wakalagani phongdorakre akoi security personnel kharana maki ego no wangidana khulai do paraga khulai pagi budugi batungna hengandana Omi all and Base Masi Yamna Sukimatic condemn to want to eat a shamak a DCP the A Masi Piraga middle action law one of I can't gani Aruga Manipura Ladiva lawmaker sing say Manipura law lay iron lay say Samsana Kangani Amaramda Paumi Sawabu Pukiba Duki Matanga Tongan Tonganba Rasnati Dol Hilusingba Civil Society Organization Singi Lusimba Lusimbi Kiana Pen of Fundonarly Masigi Kanabe report Policy Loramatunga from beginning. Now we are Pakang Lapa Kendra da Karak and Miref Wedamlaba Amadi Kendra Sigisawa Torangi Tabakaya Toromba Akoizam Ibobina Kangodana Ningchamsa Karongda Leba Masayunda Lakidabada Now we are Pakang Lapa Kendra Praza Kamitina Noitaba Fondo Kre Haina Committee Sina Tadopa Serolmana Kangali Hadak Delhi the Toliba Togdok Sing Asida Manipur Sarkana Tosadana Latopa Musung India Government Matik Sabaxan Lokate Haina Joint Students Coordination Committee na Ngasi Pung Mangadagi Numidawaram Pung Manga Pava Non Manipuri Singing Matakta Curfew Tamkiba Sina Quaraman Kaitel Manung the Dukan Kaya Tong Lonaki Curfew Manung da Pamdo Togdok Topi Pau Lakide Langtawal Furamakunda Jilla Parisat ki Fangi Mating Saba Community Hall ma Sangakre Sangabagi Tormaduda Hyangthang Jilla Parisat ki member S Subhasandra Hyangthang Jilla Parisat ki Hangi member Y Ibomsa Amadi Hyangthang Gram Panchayat ki Pradhan Amadi member Kyana Sarugaki Jilla Parisat member S Subhasandra na Praja Singi Music na Chawba Tanaring Aida Leba ki Sawa Torangi Tabak Sing Kumang Sokshin Bangamdre Panchayat Thada Percent from Sing local MLA Amadi Pradhan Sing na Matam Ayamada Yenaduna Lere NREGS ki line department ki oina MLA ki sada kungamanga si mafam amatada thabak subagi mami tadre State Finance Commission amadi tarawdoi suba Finance Commission digi thadar percent from sing lebapu nungsiba singna lawduna lere khungang chawkhanaba gram sabha famma matamda praja singna asengba asumba khangnanaba saruk yabiu haike dagi jila president kai yawiba
प्रधान की ग्राम पंचायत की 50% करी तौरीबा मदुगी प्रधान नैनबियो कोई फुल बंगा नैनबिनरगा अदाय कोई इमुंग नमदा युम्बाल बाई बि मामा आइबदो मदुगी सल्लो दि लौजरगा अइन सविति होजि मियाम पुदोन तौजबनि Rama Foundation Nagampal Rims Road na Sinduna Yuremba Makha Lekaida Sengum Thabagi training ama fangtokre Akhangai Kyana Sengum Thabagi matangda takpi tambiki haina Rama Foundation na thadropa serolamana khangalali Numin Mangani Satharakpa Community Based Disaster Management ki training program ama ngasi Sagolbal Nefra Major Lekai Community Hall lusinkre Manipur Sarkar ki Disaster Management Institute ki miyang makhada Society for Sustainable Development Nefra Major Pukri Mapal Youth Development Association ga pulga sinba training programs aduda disaster management ki matangda akangai kyana wangangki training asida nupa nupi punna mioi nephurom na saru yakhi training asi pangthokpugi maramda association ki secretary TH Jitendrana miyana disaster ki matangda hena kupna khangnanaba madi mahausa lairembina pirakpa khudong thiba singdagi karamna thengnagadagi haiba khangnaba sinmani haiki loisalakpadanga sigi muruba pau amukana pijri lining lol amakhakta haksina thajaba BJP gumba political party ki sanafam Manipur leiroi haina Minister Oken Rona haikre ISTV News में ताबीर पुनः पोमुखना खुरुमजरे